ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯪ ꯊꯨꯒꯥꯏꯖꯒꯦ ꯊꯨꯒꯥꯏꯕꯤꯌꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯑꯌꯥꯕ ꯄꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯣꯖꯥꯁꯦ ꯀꯩꯗꯧꯔꯒ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯑꯩ ꯃꯗꯨꯃꯛꯇꯤ ꯑꯩ ꯀꯔꯤ ꯇꯧꯗꯅ ꯂꯩꯈꯤꯕꯅꯣ ꯑꯩ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯕꯒꯤ ꯀꯣꯔꯣꯅꯥꯒꯤ ꯑꯀꯟꯕ ꯀꯩꯅꯣꯒ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯌꯥꯝꯅ ꯁꯤꯀ꯭ꯋꯦꯟꯁꯇꯨ ꯃꯇꯝꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯃꯇꯝ ꯑꯣꯏꯕꯒ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝ ꯀꯨꯏꯅ ꯃꯥꯒ ꯑꯩꯒ ꯀꯣꯑꯦꯛ ꯇꯧꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯅ ꯆꯥꯅꯩꯒ ꯀꯥꯏꯅꯁꯨ ꯌꯥꯝꯅ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯟꯅꯩ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐ꯭ꯔꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅꯔꯦꯜ ꯕꯇꯜꯁꯤꯗ ꯍꯥꯜꯂꯒ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯒ ꯃꯥꯒꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯊꯛꯄ ꯀꯩꯅꯣꯁꯤꯅ ꯂꯤꯂꯥꯗ ꯑꯀꯥꯏꯕ ꯐꯔꯛ ꯇꯧꯔꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯌꯥꯝꯕ ꯐꯨꯒꯠꯂꯒ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯗꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯥꯒꯤ ꯐꯤꯕꯝ ꯃꯥꯒꯤ ꯕ꯭ꯔꯤꯐ ꯀꯦꯁ ꯀꯩꯀꯩ ꯃꯥꯒꯤ ꯂꯒꯦꯖꯁꯦ ꯑꯩꯅ ꯆꯦꯛ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯝꯕ ꯃꯇꯝꯗ ꯂꯪꯊꯣꯛꯈꯤꯕ ꯈꯣꯠꯄ ꯃꯥꯁꯨ ꯁꯥꯎꯕ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯃꯥꯁꯦ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯔ ꯑꯃ ꯂꯩꯈꯤꯗꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗꯗꯤ ꯁꯣꯛꯀꯤꯡ ꯑꯣꯏꯈꯤ ꯑꯗꯨꯒ ꯆꯠꯂꯒ ꯈꯨꯗꯛꯇ ꯎꯅꯕ ꯌꯥꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯖꯤꯛꯇꯁꯨ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯂꯩꯈꯤꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯂꯩꯈꯤ ꯌꯥꯝ ꯄꯦꯟꯗꯕ ꯑꯣꯖꯥꯁꯦ ꯁ꯭ꯇꯦꯖꯇ ꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅ ꯁꯛ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯖꯥ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄꯅꯤ ꯈꯪꯗꯦ ꯕꯖꯥꯔ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯣꯖꯥꯁꯦ ꯃꯤꯅ ꯀꯅꯥꯝ ꯁꯛ ꯈꯪꯕꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯣꯖꯥꯅꯒ ꯄꯨꯛꯅꯤꯡꯗꯒ ꯋꯥꯈꯜꯗꯒ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯃꯦꯀꯞ ꯇꯧꯔ ꯊꯧꯔꯝꯃꯗꯤ ꯃꯣꯏꯁꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯅꯤꯍꯦ ꯀꯥꯏꯅ ꯑꯣꯖꯥ ꯈꯟꯕꯒ ꯌꯥꯎꯈꯤꯕ ꯑꯣꯖꯥ ꯃꯁꯤ ꯌꯥꯎꯗꯤ ꯌꯥꯎꯋꯦꯗꯤ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯆꯪꯕꯗ ꯑꯣꯔ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯈꯨꯗꯤꯡ ꯆꯪꯕ ꯃꯇꯝꯗ ꯑꯦꯅꯤ ꯄꯥꯔꯁꯟ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯃꯁꯛ ꯈꯪꯉꯦ ꯑꯗꯨ ꯑꯍꯥꯟꯕꯗ ꯔꯤꯒꯥꯔꯠ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯖꯩ ꯑꯗꯩ ꯂꯝꯕꯤꯗ ꯆꯠꯄꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯅ ꯑꯣꯏꯔꯦ ꯑꯗꯩ ꯕꯤꯗꯤꯑꯦꯐꯅ ꯑꯣꯏꯔꯦ ꯕꯤꯗꯤꯑꯦꯐꯅꯁꯨ ꯌꯥꯝ ꯎꯁꯤꯠ ꯎꯁꯤꯠꯇꯅꯒ ꯇꯧꯕ ꯃꯇꯥꯡꯒꯁꯨ ꯌꯥꯎꯔꯦ ꯃꯇꯝꯗꯒ ꯌꯥꯝ ꯄꯦꯟꯗꯕ ꯑꯩ ꯅꯣꯡꯃ ꯊꯥꯎ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯁꯛ ꯇꯥꯛꯑꯕ ꯊꯥꯖꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯗ ꯑꯩꯁꯦ ꯊꯥꯎ ꯒꯦꯂꯣꯟꯗꯣ ꯂꯪꯁꯤꯜꯂꯒ ꯆꯦꯛ ꯇꯧꯒꯦ ꯍꯥꯏ ꯑꯗꯨꯗ ꯁꯤ ꯇꯧꯔꯣꯅ ꯊꯥꯎ ꯍꯩꯗꯣꯛꯀꯦꯔꯥ ꯍꯩꯗꯣꯛꯑꯣꯏꯗ꯭ꯔꯥ ꯒꯦꯂꯣꯟꯗꯣ ꯃꯣꯏꯗ ꯂꯪꯁꯤꯜꯂꯀꯥꯟꯗ ꯌꯦꯡꯉꯣ ꯁꯤ ꯀꯔꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯐꯥꯎ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯟꯇ꯭ꯔꯣ ꯇꯧꯗꯕꯤꯗ ꯑꯗꯨꯗꯥꯅ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗ ꯑꯩ ꯑꯗꯨꯅꯦꯒ ꯍꯥꯏꯔꯀꯥꯟꯗ ꯑꯣ ꯁꯣꯔꯤꯒ ꯍꯥꯏꯔꯒ ꯌꯥꯝꯅ ꯃꯣꯏꯗ ꯑꯗꯨꯝ ꯏꯀꯥꯏꯖꯕ ꯌꯥꯎꯕꯁꯨ ꯑꯗꯨم ꯊꯦꯡꯅꯈꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯏꯁꯦ ꯃꯇꯝ ꯐꯅꯌꯥꯝ ꯁꯥꯡꯉꯝꯃꯅꯤ ꯑꯗꯣ ꯑꯣꯖꯥ ꯗꯣꯜꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯑꯣꯖꯥꯅ ꯌꯥꯎꯔꯤꯁꯦ ꯗꯣꯜꯁꯦ ꯃꯁꯤꯡ ꯐꯅꯌꯥꯝ ꯌꯥꯝꯃꯝꯃꯅꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯗꯣꯜ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯨꯒ ꯀꯔꯤ ꯇꯣꯉꯥꯟꯕ ꯑꯗꯔꯋꯥꯏꯁ ꯁꯦꯟꯁ ꯈꯜꯂꯝꯕ ꯌꯥꯏ ꯃꯁꯤ ꯃꯇꯝꯅ ꯏꯚꯣꯜꯌꯨꯁꯟ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟ ꯍꯥꯏꯗꯅ ꯐꯨꯠꯕꯣꯜꯒꯤꯁꯨ ꯀꯔꯤꯒꯤꯁꯨ ꯇ꯭ꯔꯥꯟꯁꯐꯔ ꯂꯩꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔꯁꯦ ꯆꯍꯤ ꯑꯃꯃꯝꯒꯤ ꯂꯩꯔꯝꯃꯤ ꯂꯤꯂꯥ ꯈꯔ ꯐꯕ ꯈꯔ ꯆꯠꯂꯛꯄ ꯗꯣꯜꯁꯤꯡꯁꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝ ꯆꯪꯉꯦ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯁꯦ ꯃꯈꯣꯏꯅ ꯆꯠꯂꯤꯁꯤ ꯀꯔꯝꯍꯥꯏꯅ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯒ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯠꯇꯕꯤꯗ ꯃꯣꯏꯁꯦ ꯑꯝꯇꯪ ꯊꯨꯒꯥꯏꯔꯗꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯃꯥꯁꯦ ꯆꯤꯡꯊꯣꯛꯑꯗꯤ ꯑꯗꯨ ꯆꯤꯡꯊꯣꯛꯑꯗꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯅꯕ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟ ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨ ꯆꯪꯉꯛꯄ ꯃꯥ ꯆꯤꯡꯊꯣꯛꯅꯕ ꯍꯣꯡꯉꯛꯄ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯇꯦꯟꯖꯩ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯣꯜꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯀꯥꯏꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟ ꯍꯥꯏꯕꯗꯨꯃ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯛ ꯔꯣꯇꯦꯁꯟ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯐꯨꯠꯕꯣꯜꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤꯗꯨꯅ ꯑꯗꯨꯝ ꯗꯣꯜꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝꯇ ꯀꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯃꯜꯂꯛꯇꯅ ꯄꯕ꯭ꯂꯤꯛꯁꯤꯡꯅꯗꯤ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯕ ꯃꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯕ ꯗꯣꯜꯗꯨ ꯃꯊꯪ ꯆꯍꯤꯗ ꯀꯧꯔꯨꯕꯗ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯗꯕ ꯁꯤꯒꯨꯝꯕꯗꯒꯤ ꯌꯥꯝꯅꯁꯨ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯚ꯭ꯌꯨꯔꯁꯤꯡꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟꯁꯤ ꯃꯗꯨ ꯑꯩꯈꯣꯏꯅ 21st ꯁꯦꯟꯆꯨꯔꯤ ꯀꯨꯟꯇꯤ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯗꯣꯜ ꯃꯌꯥꯝꯗꯒꯤ ꯆꯣꯡꯊꯣꯛꯅꯔꯒ ꯄꯤꯁ ꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅ ꯁꯦꯝꯃꯛꯄ ꯃꯇꯝꯁꯦ ꯃꯁꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯍꯨꯝꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯁꯤꯖꯟꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯗꯣꯜꯒꯤ ꯃꯔꯝꯗ ꯃꯁꯤꯡ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥꯗꯣ ꯗꯣꯜꯁꯦ ꯃꯌꯥꯝ ꯌꯥꯎꯔꯛꯄꯅꯤꯅꯅꯦ ꯗꯣꯜ ꯑꯃ ꯄꯨꯜꯂꯤꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯒꯤ ꯗꯣꯜ ꯑꯃ ꯌꯥꯎꯈꯤꯕꯗꯒꯤ ꯀꯧꯅꯈꯤꯗꯕ ꯉꯥꯡꯅꯈꯤꯗꯕ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯅꯔ ꯂꯩꯈꯤꯕꯗꯤ ꯑꯣꯖꯥ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯥꯔꯇꯤꯁ ꯃꯔꯛꯇꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯅ ꯌꯨꯝ ꯑꯃ ꯄꯥꯜꯂꯗꯤ ꯆꯐꯨ ꯎꯌꯥꯟꯗꯁꯨ
ꯈꯟꯅꯩ ꯑꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯁꯨ ꯈꯟꯅꯩ ꯑꯗꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃꯃꯝꯗꯒꯤ ꯂꯥꯛꯑꯒ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯗꯒꯤ ꯄꯨꯜꯂꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨ ꯐꯅ ꯋꯥꯔꯧꯕ ꯈꯠꯅꯈꯤꯕ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯥꯎꯅꯕ ꯉꯥꯛꯇꯅꯦ ꯂꯤꯂꯥꯒꯤ ꯄꯥꯔꯇꯤꯗ ꯈꯠꯅꯔꯤꯕ ꯇꯧꯔꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯍꯦꯛ ꯎꯅꯔꯒ ꯉꯁꯤ ꯈꯠꯅꯈ꯭ꯔꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ unaра가 ꯑꯗꯨꯝ ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯗꯨꯅꯤ ꯇꯧꯔꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯣꯟꯊꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯣꯖꯥꯅ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯝ ꯇꯧꯔꯤꯉꯩꯗ ꯗꯥꯏꯂꯣꯒꯄꯨꯗꯤ ꯀꯧꯕꯤꯔꯝꯃꯣꯏ ꯊꯥꯖꯩ ꯑꯗꯣ ꯀꯧꯊꯣꯛꯈꯤꯗꯅ ꯃꯥꯟꯅꯕ ꯑꯃ ꯉꯥꯡꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟꯒ ꯆꯥꯟꯅꯕ ꯍꯥꯏꯖꯤꯟꯈꯤꯕꯒ ꯌꯥꯎꯕ ꯑꯣꯖꯥ ꯌꯥꯝ ꯌꯥꯎꯏ ꯃꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯗꯤ ꯌꯥꯝ ꯊꯣꯛꯏ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯚꯥꯕꯣꯛꯁꯤꯡꯁꯤꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯥꯎꯁꯟ ꯈꯣꯠꯆꯟꯕ ꯀꯔꯤꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯔꯚꯁ ꯑꯁꯤ ꯆꯠꯄ ꯀꯟꯐ꯭ꯌꯨꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯨꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯑꯣꯏꯅ ꯗꯥꯏꯂꯣഗ് ꯐꯅ ꯀꯥꯎꯈ꯭ꯔꯁꯨ ꯑꯃ ꯊꯣꯛ ꯆꯥꯅꯕ ꯑꯃ ꯃꯥꯒꯤ ꯂꯤꯡꯀꯤꯡꯗꯨ ꯇꯠꯇꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯀꯩꯅꯣꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯅ ꯀꯥꯎꯈ꯭ꯔꯒꯁꯨ ꯑꯦꯅꯤ ꯑꯩꯈꯣꯏ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯐꯨꯒꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯏꯕꯤꯔꯤꯕꯁꯤꯡꯅ ꯏꯕꯤꯔꯛꯄ ꯅꯠꯇꯕ ꯁꯤꯀ꯭ꯋꯦꯟꯁꯇꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯎꯈꯤꯗꯅ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯍꯦꯛ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯗꯥꯏꯂꯣग ꯑꯃꯒ ꯍꯥꯏꯈꯤꯕꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯗꯨꯅ ꯚꯥꯕꯣꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗ ꯑꯣꯏꯔꯁꯨ ꯀꯞꯅꯤꯡꯕꯗ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯆꯥꯅꯅ ꯊꯤꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯉꯝꯅꯅꯕ ꯍꯥꯏꯖꯟꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡꯗꯨꯗ ꯂꯤꯂꯥ ꯁꯥꯟꯅꯔꯝꯗꯥꯏꯁꯤꯗ ꯂꯤꯂꯥꯁꯤ ꯅꯣꯡ ꯍꯩꯗꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠꯇꯅ ꯀꯥꯏꯔꯦꯕ ꯃꯗꯨꯒꯤ ꯁꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗꯤ ꯀꯩꯅꯣꯅꯤꯗ ꯏꯁꯣꯔꯅꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯂꯤꯂꯥ ꯀꯧꯕꯤꯔꯤꯕꯁꯤꯅꯁꯨ ꯅꯠꯇꯦ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡ ꯆꯨꯔꯛꯑꯦ ꯑꯣꯔ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯣꯡꯃ ꯃꯇꯝ ꯐꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯕꯁ ꯂꯥꯛꯏ ꯑꯗꯒꯤ ꯃꯦꯀꯞꯀꯤ ꯀꯩꯀꯩ ꯃꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯒ ꯈꯔ ꯍꯥꯞꯄꯤꯌꯨ ꯒꯥꯔꯤꯒꯤ ꯃꯃꯜ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯌꯥꯅꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯨꯝ ꯌꯥꯔꯦ ꯏꯅꯐ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯃꯟꯇꯤꯛꯅꯗꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯁꯜꯂꯨꯔꯦ ꯀꯥꯏꯔꯦ ꯅꯣꯏꯅ ꯁꯣꯏꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡ ꯁꯥꯟꯅꯔꯔꯣꯏ ꯀꯀꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯅꯨꯃꯤꯠ ꯑꯦꯗꯖꯁꯠ ꯇꯧꯅꯦꯕ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯑꯦꯗꯖꯁꯠ ꯇꯧꯅꯩ ꯑꯣꯖꯥ ꯃꯁꯛ ꯈꯪꯗꯕ ꯁꯥꯇ꯭ꯔ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕ ꯑꯣꯖꯥꯅꯗꯤ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯝꯅꯗꯤ ꯁꯣꯝꯖꯠꯆꯕ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯁꯛ ꯈꯪꯉꯛꯇꯕꯁꯤ ꯊꯦꯡꯅꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯉꯁꯤꯃꯛꯇꯤ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯏꯒꯣꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯤꯅ ꯈꯤꯇꯪ ꯐꯖꯔꯛꯄꯗ ꯃꯤꯅ ꯈꯤꯇꯪ ꯃꯥꯒꯤ ꯔꯣꯜ ꯑꯃꯗ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯕ ꯃꯃꯤꯡ ꯇꯥꯔꯛꯄꯗ ꯃꯁꯥꯒꯤ ꯏꯒꯣ ꯅꯥꯄꯜꯅ ꯍꯦꯟꯒꯠꯂꯛꯇꯅ ꯑꯗꯨꯝ ꯃꯥꯡꯖꯈꯤꯕ ꯑꯥꯔꯇꯤꯁꯇꯤ ꯑꯩꯅ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯔꯠ ꯍꯥꯏꯕꯁꯤ ꯁꯃꯨꯗ꯭ꯔ ꯏꯄꯥꯛꯀꯨꯝꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯑꯩꯉꯣꯟꯗ ꯇꯝꯃꯤꯈꯩ ꯂꯣꯏꯔꯔꯣꯏꯗꯕ ꯁꯃꯨꯗ꯭ꯔ ꯏꯄꯥꯛ ꯂꯥꯟꯕ ꯄꯥꯛꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯇꯝꯃꯤꯉꯩ ꯑꯗꯨꯝ ꯑꯥꯔꯠꯁꯤ ꯂꯣꯏꯕ ꯅꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯗ ꯑꯩ ꯍꯩꯔꯦ ꯑꯩ ꯐꯖꯔꯦ ꯑꯩ ꯃꯉꯥꯏꯔꯦꯅ ꯍꯦꯛ ꯆꯠꯂꯨꯔꯗꯤ ꯑꯩ ꯏꯁꯥꯒꯤ ꯈꯣꯡꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯑꯗꯨꯝ ꯀꯨꯝꯊꯕꯒ ꯆꯞ ꯃꯥꯟꯅꯖꯕꯅꯤ ꯑꯗꯨꯅꯗꯤ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯉꯦ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯉꯦ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯁꯤ ꯑꯥꯔꯠꯀꯤ ꯀꯩꯅꯣꯁꯤꯗ ꯆꯥꯎꯊꯣꯛꯄ ꯑꯗꯨꯒ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯃꯥꯅ ꯅꯥꯄꯜ ꯍꯦꯛ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯃꯥꯒꯤ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯇꯦꯟꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯕꯥꯕꯣꯛꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯣꯖꯥ ꯆꯍꯤ ꯈꯔ ꯃꯃꯥꯡꯗ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯇꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯑꯃꯨꯛ ꯇꯧꯗꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯑꯣꯖꯥꯅ ꯊꯦꯡꯅꯕ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦꯔꯥ ꯑꯣꯖꯥ ꯍꯣꯏꯒꯤ ꯋꯥꯐꯝꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯁꯥꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯝꯄ꯭ꯂꯦꯛꯁꯟ ꯃꯥꯡꯈꯤꯅꯤ ꯑꯗꯒꯤ ꯐꯤꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯌꯨ ꯅꯨꯄꯤ ꯁꯥꯕꯤꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯣꯔ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯑꯗꯩ ꯋꯥꯔꯜꯗ ꯐꯥꯎꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯦ ꯃꯁꯛ ꯈꯪꯉꯤ ꯂꯥꯛꯅꯅꯕꯒꯤ ꯕꯥꯔꯇꯣꯟ ꯀꯌꯥ ꯇꯧꯔꯁꯨ ꯆꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯦ ꯁꯤꯒꯨꯝꯕꯁꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕ ꯑꯁꯨꯝꯕ ꯑꯥꯔꯠ ꯐꯣꯝꯁꯤꯅꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤ ꯅꯠꯇꯕ ꯁꯤꯟꯐꯝ ꯑꯃꯁꯨ ꯄꯥꯏꯍꯧꯗ꯭ꯔꯦ ꯂꯧ ꯎꯕꯁꯨ ꯍꯩꯇꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯛꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯄꯨꯗꯅ ꯂꯥꯛꯄꯁꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯅꯪꯉꯤ ꯃꯥꯅ ꯁꯤꯟꯐꯝ ꯑꯇꯩꯗꯣ ꯍꯩꯇꯕꯅꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯥꯔꯤꯕꯁꯤꯡꯗꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯕ
ꯁꯣꯛꯄꯁꯦ ꯑꯃꯨꯛ ꯃꯥꯗꯤ ꯀꯅꯥꯅ ꯂꯪꯕꯩ ꯆꯠꯂꯨꯅꯤ ꯀꯅꯥꯅ ꯆꯦꯛ ꯍꯣꯜꯂꯨꯅꯤ ꯍꯟꯗꯛꯇ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯀꯂꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯁꯥꯔꯕ ꯁꯅꯥꯅ ꯍꯥꯏꯈꯤꯕ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯒꯦ ꯍꯥꯏꯔꯨꯕꯗ ꯅꯣꯏꯗꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯈꯣꯟ ꯁꯤꯗꯣꯏꯅꯣ ꯀꯥꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯋꯥꯡꯅ ꯊꯥꯡꯒꯠꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯁꯤꯟꯐꯝ ꯑꯇꯩꯁꯤ ꯏꯄꯥꯏ ꯄꯥꯏꯅꯤꯡꯗꯕ ꯑꯗꯨꯅ ꯀꯣꯔꯣꯅꯥꯅ ꯆꯍꯤ 2-3 ꯌꯥꯝ ꯋꯥꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯌꯥꯗꯅ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯒꯤ ꯈꯔ ꯐꯔꯛꯄ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯔ ꯆꯠꯄ ꯌꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯟꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯗꯅ ꯂꯥꯛꯑꯦ ꯑꯗꯨꯅꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯁꯨ ꯋꯥꯔꯦ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯋꯥꯔꯦ ꯑꯩ ꯅꯪꯉꯦ ꯑꯩ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯒꯗꯧꯕ ꯑꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗꯧꯕꯁꯨ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯥꯡꯉꯒꯁꯨ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯩꯒꯤ ꯂꯤꯂꯥ ꯆꯠꯇꯕꯒꯤ ꯋꯥꯕꯅꯤ ꯑꯩ ꯌꯨꯝꯗ ꯇꯦꯛꯇꯥ ꯑꯦꯅꯤ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯑꯦꯅꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯂꯂꯣꯟꯒꯦꯔꯥ ꯍꯤꯡꯅꯕꯗꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯗ ꯆꯥꯛꯏꯕ ꯃꯩ ꯑꯁꯨꯛ ꯀꯟꯕ ꯃꯌꯨꯝ ꯃꯀꯩ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄꯤꯗꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥ ꯀꯥꯏꯅꯗꯅ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈꯤꯗꯅ ꯍꯥꯠꯇꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯗ꯭ꯔꯤꯝꯁꯤꯗ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯃꯌꯥꯝꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯗꯅ ꯃꯥꯒꯤ ꯗꯤꯄ꯭ꯔꯦꯁ ꯂꯩꯗꯅ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯟꯖꯥꯏꯇꯤ ꯂꯩꯗꯅ ꯃꯌꯥꯝ ꯑꯃ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦ ꯑꯩꯈꯣꯏꯅ ꯅꯪꯉꯦ ꯍꯥꯏꯔꯒ प्रजाꯅꯁꯨ नखों नखुचु टेक तबा अदगी कैसु तौदबा लीलागी आर्टिस्ट ओरगा नखोइना वारे हाइदु करिनो हाइना पब्लिक ना हाइबिरकनेबा अखोइना अदु यामने हेना वारगा ngasi ngarang ngarang mak कुंबीदा थोइबा थौदोक मंगा कक्तन हालमे हेना तौरिबा सिंग यानबा चटखरगा लैतबदगी लैतबना हेमलक्तना मागे अवाना सेनागी कीरुबा लैतना चंगबदगी थोइबा थौदोकनेबा अदुगुम्बा मरक्सिदा अखोइना वारे हाइरगासु अखोइना वारे हाइनिंगदे अखोइगी लीलागी नुपी साबिसिंगसिना को मयुम पानबदा युम्बाम खोंग थांजलपा मतमदा काइना ओइदोबा इमुंग मनुंगसे नत्रगा मोइगी काइनागी लेकाइसिना नुपी साबिगा युम पाले लुहोंगे काइनागा ngangnabay matang suja kitang explain tawbiyo mase yam chummi tasengna haragada akoigi taibang pan sida icha pokpada nupa nupi pokpa nupi poga harauna dem madudi mai wakhal ni ko nupi pamjaba zulei nupa pamjaba zulei adubu icha nupa ma phangjerega ina harau toroga nupi man bo ina thorokpa aduga masigumji mama pa jina kasu harau na romdau mande adu maina magi living style haiba tare 24 hour hengo henga tawdana nupi mana leiba adugumbada ai icha nupi mayum pangi badudi kanana su ba moy adubu aikoina nupi sabsida makhal jam yamgre akoigi 2 hours only 24 hour gi manungda magi stage perform tawringaida nupi mana magi masagi maming kauthokan mai character du da job tawgra kan du da maga nupi mana perform tawgiba adu lorga as a man ma nupa moina legiba mijing do actor moina legiba artist amadu dadi yum pangiba matamda hena dum chawthok chaningai oigani aduga kasu mabu handani yengbagi wafam leidau mande karigino haibada magi status magi living style dugi matungina aduga hek loiga listik sangjan adagi फिजे फिगाई खरा सेचलगा अदुम नुपी दौना अदुम तौ लैगिबा दुदा आई इचा नुपी थाजगिबददी कनानासु पेनगने हाइना आई थाजरदे हाइना आई कमेंट मोड थमजगे अदुददी ngasi ojana ai sida lengbirakpase oja bu haningai tan thagachari ado oja loselakpasida aigi viewer da oja gi thaminingba wai orda wai khara kitan thambi oja hainingबदी याम यामे अदुबु ngasi gi khunai khoigi lamdam jidadi अखोगी वांगांग बसिसु याम लूरे कीजु कीजे अइगुमनसु मियाम दगसु अइ हाइजनिंगाइ लेते अदुबु अइना लमदमजिगी प्रजा मियाम अखोगी अइगी ब्रदर संजीत राजकुमार गी चेंडेल सिबु यंगबिरिबा लमदमसिगी नुसिजरबा इचेलिनाव इमाइबेल ओजागुरु ख्वाइ पुनमक्ता अइना हाइजनिंगबदि अखोइ लमदमसि अनि थोकपिगी चटनबिसिमा अदुम अयाम मतमदा लैबगुम तौ ngasi maksu manipur da thoiba irang sida thoiba phuruk mayam je
ima kaithilgi oigera adagi lamdam lekai gi oigera lekai amda leira maira paibi baba pulap punjalaga pulap phamaga khudong thiba ma jatlau lakpada gurung haugodobudu lekai amda maifum tega maira paibi anihum phammi punjanaba yaden pham phamaga machi amda anihum phammi sigumba kaya ani thokpigi chatnabi se masi hujik maksu punjanji punjala kanduda thoibe ihorsu ama orsu ngasi manipurda maram chadana maram chukcha chadana makoina khoi manipurdagi tongana separate administration tandana tawreiba khoi lamdamjigi indigenous people su nataba makhoi gumbase takthoga khoi amata oina punjalagadi masi soidana ngamgani wasama pun thudek pangamdaba dawna khoi amata oina punjalagadi soidana maki mai pakani haibase ai wakal maya praja mayam da ju thamjage adu ngasi India sarkarna khoi lamdamjidi tongan ba jati mayam na khundaraga tongan ba jati mayam na khundaraga leiba lamdamni aduna lamdamjigi resource mayam amju leiba aduna masi kalakpagini khangde khoi lamdamje majority oina leiriba maitai jingje muthatningbagini khangde ngasi boba chahi phajalakadaruba lanjida wahai machen ama boba haidana kumai yengbadawna divide and rule sanarakanda akhoi masen hatokna halaga muthatke haibagi mami dawna leiba asida manipur gi lenga iba akhoi hujik paliba sarkar nasu praja miyam gi pen na wahi ma pabo ngasi haidaba honorable chief minister nasu india sarkar da adu aidi praja ne hena lui praja na pamba thabak tawgani haraga praja na pami begi mai gaida india sarkar da su wahi ma pabo haibi da bugum tawba adagi magi matung taraiba kaino jing akhoi gi mla mantri leiriba magi colleague sing jinasu ngasi bo praja gi akhoi gi pamnanaba prajagi swarthada thabak amata tawdabagumna relief camp gumbada adagi sum khara photo khara kapaga chingcha khara yelaga sumaina leibagi mami dawna khara sum tawbase ai thamoije de khitang pen de aduna prajagi penenaba praja miyamna makhoibu prajagi mapi mapanena thagat khiba ngaktani aduna di ai lekai gi ai gi prajana ai lamdamji gi praja sina kari pami haibaje makhoiju khitang chatlaga pulakanda makhoina ada Bharat Sarkar gi makhongda nobu matamda khatang di chatkadra haibaje ai khaling asibo Delhi chali ndam lei aduga karigumamta di makhoina chalubudagi phol sina kanai si phange haibadi karigumamta iu udabadong tawi mase praja miyam gi noma iho abdo soidana maki laktingaida akhoi miyam se amata punjalaga mapi mapa oi bibi ribusing nasu makhoi gi makhada leiriba praja ngatani aduna makhoina si tawji habje tawrkanda amata oina punjalaga lamdam se amtagdi santi purangnaba honamina si habadu ai praja lamdam jigi praja singda thamjage adu yada yaraktragadi la laibje soidrabani akhoi hujik lan tawdi ngakthokpa khataneba moina lan tawraga nomi kapsalaga khulai ju leijadaba akhoi di lan ngakpa khatane nongte akhoi mokhoi kukijingda haurudreba adudi makhoi lamdamjidagi pulap takthoga takna tumna kukije hala kandada takthokragada akhoi manipur je shanti leibadi leigani adu natrigadi pak leiraroiba adu moi taragadi makhoina aingu phage ju pharsano hatke ju hatkhajano aduga makhoi je hek takna tumna angamba ma akhoi maitai gi amma lakhini habado adu katang akhoi maitai gi ningjendo madu chap manana kano torokanduda makhoi je takthoga shanti leigani natradi shanti leiba ngamoi habaje ai wakhol tramje